Kurumjari Northeast Window TV na sandokchari ba nungthilgi pawmiyeng tabiri ba pumnamakpu ahan maktada taram na okchari ngasi Imphal da phone kiba maruwa pauche singda kari karamba maruwa headline sing yauri bage habadu border areas singda migration thingduna infiltration dagi ngak thukna ba ngamkhai paring da leiba Kungang Singh Sangat Sagalagani Amit Shah Leibak asigi border area singda migration thingduna infiltration dagi ngakthokna bagi damak ngamkhai paringda leiba Kungang Singh Sangat Sagat bagi thabak paikhatpa hauragani haina Home Minister Amit Shah na phongdokri Assam pangthokadaiba mikhal ka mari leinana numit ninigi khongchata Assam lakiba Home Minister Amit Shah na ngasi Assam ki Kasa district ta pangthokpa miyam timba mifam amada saruk yaraduna Home Minister Amit Shah na wafamasi phongdokhibani Kasa district ki Mathanpur da pangthokiba election ga mari leinaba mifam aduda saruk yaraduna Home Minister Amit Shah na hai haukiba matamda chahi chakaya lengak sasan piramkiba Congress Party na leibak asigi ngamkhai ngak senduna thambagi mahut iho na thamlambaga leibak asida lisang sena infiltration ki chaithi kaya mayok ngaduna latli Prime Minister Narendra Modi na leibak asida mayok nariba infiltration ki issue asi ngakthoknabagi damakta Vibrant Village Program VVP haina mingthonduna leibak asigi ngamkhai paringda leiba tongan ba Kungang Singda Sangat Sagatagi thabak paikhatpa hokri BVP ki ani shuba festa Manipur, Arunachal Pradesh, Assam, Bihar, Gujarat, Jammu and Kashmir, Ladakh, Meghalaya, Mizoram, Nagaland, Punjab, Rajasthan, Sikkim, Tripura, Uttarakhand, Uttar Pradesh, amadi West Bengal gi ngamkhai paringda leiba Kungang Singh Sangat Sagatpagi thabak paikhatpa hauragani matam amada border area singda leiba Kungang Singh asi matam adugi leingakna khwaidagi iroi loiba leibak asigi ngamkhai singni haina ingthoktuna Thambirambana development, employment, education, electricity connection, road and telephone connectivity na chingba hidam kayada sothaduna leirami. Leibak asigi ngamkhai paringda leiba miyamna thingnariba awaba khudong chadaba sing asibu kohannabagidamak Prime Minister Narendra Modi na hairiba Kungang Singh asida matam asiga chunaba development gi thabak paikhatuna miyamgi semitlan boost chauduna nungai yaifaba phunsi mahing amada thamnabagi damak VVP program asi paikhatuna lakhibani Editor Khoram Loya Lakpada live attempt torambagi thawongbu yaningdaba phongdoktuna Pawmi Singh na protest chathakri Thasigi tara nipan gi nimidang pung mapan gami nifumangaram karpada Imphal East ki Hata War Cemetery mapayorpada sakhangdana singna nungtigi phongliba pauche naharol gi thawdangi editor Khoram Loya Lakpada nongmai kapsingina attack tawduna asoka panangalam kiba thawdopu yaningdaba phongdoktuna ngasi amju amasung easier sinduna kai sampa laimajam lekai community hall da wakat ni phongkhri Thawdok asigi matangda Assembly langlalang jing puthona ba Chief Minister Yumnam Khemchanda memorandum amaso pishin kre chathakiba wakat nifam aduda sarug yaraduna amjugi President Assem Vaktana phangdokhibada sakhandana singna editor Khoram Loya Lakpagi karna nomai caption bina live attempt toramba amadi fu chaibagi thawong chatharamba adu akan bawong da condemn tawi Thawdok adu kanana karigidamakta chatharambano habadu miyamda khanghanbiyu karigumba asoiba yaningdaba natraga samdok haningba leirabasu amju amasung EGM na hana pau pibiyu masigi chatna kangon hanaidagi su leiribani madugi matung ina amju amasung EGM na kari tawba yabage habadu khanagani karigumba matangda yadaba oiragana logeba thabak sing lokhatnaba mari leinaba singda sinagani Adubu handak thawliba thawdok asigi matangda karigumba amata hana khanghalamba leitana chamamnaba haibadu oihelle haina phongdokhi nakalamaramda wakat nifam aduga mari leinana amju amasung EGM ni maikaidagi Manipur ki Chief Minister Yumnam Khemchanda pesin kiba memorandum aduda yauriba maruba warrior singdi editor Khoram Loya Lakpada attack tawkiba thawdok aduda chanaba sing adubu akaknaba matamgi manungda case paduna chanaba sing fagadabani
Thawdok adu chonari sing adu maragi matungina aingi oiba choira phanganaba transparent leiba investigation chathagadabani amadi pami sing the piragba tracing asi assessment tawina mathau taba preventive mechanism lokhatuna state asigi journalist reporter amasung editor sing asoi angam thoktanaba laingang checking thorang sing lokhatpiu amadi matamatangi matung ina mathau taba preventive measures sing lokhanana bidamakta changnai na Paumi sing apunba apex body ama oriba amju amadi EGM na toina e pau phone na bagi mathau taba thabak tharam sing laingang na lokhat piu haiba wafam sing yauri Assam ki Naha Singh thabak famdibra nupi obi Singh safe oribra Priyanka Gandhi nini ki khongchata ngarang Assam da thumlakiba Congress lochungbi Priyanka Gandhi na state asigi BJP lengakta onsiladuna Himanta Biswa na lochungba lengak asigi makhada Assam ki Naha Singh amasung nupi obi Singh chawna khudong chadaba mayok naduna awaba khangli haina phongdokri Guwahati pangthokpa public rally amada Priyanka Gandhi na hai nupi obi Singh na mathau taba security amasung Naha Singh na mathau taba thabak singdi generate tawba ngamdana amasung thawoduna thamlaga mikhalgi mamangda BJP ki lengak asina lemna khudong chaba phangangani haiduna wasaklaga miyambulan lamjingbagi hainabi chathaduna lakli Assam ki BJP lengak lakhibadagi nupi obi Singh da kari karamba security pikhrabage BJP ki lengak laikhibadagi state asida crime thopagi chang leptana hengalakibani masigi mathakta inkhalakliba Naha Singh na mayoknariba thabak phangdabagi awaba sing asi yengshinaba Assam ki BJP lengak na karigumba makhal amatagi thabak paikhatkide pendabagi khulaw lawriba Naha Singh asi thabak phangle haina lengak na aramba data kaya puthoktuna miyamda minamba yagadoribra BJP ki lengak leiba state kudumakta mikhal mamangda nupi obi Singh da selgen thokpagi hainabi leire haiki Priyanka Gandhi na makha tarduna BJP na mikhal di mangoina na lemna khudong chaba phangangani haina wasak sakpagi hainabi leiriba si makhoi gi governance piriba paring nai na sorakpa amasung pat punlaba miyam gi welfare scheme sing adu kopsana pa honabani asiguma miyam gi mit thakningai oiba wafum khara phongdoklaga BJP fai hairaba honabani asiguma thawang sing asina maram oiraga state asigi lantum khudumak miyam gi khutagi imum khara khakki khutta taduna leire haiki Public rally adugi mangoina na Congress MP Pradrit Bodoleina luchungba panel na saba point kun yawa CM Himanta Biswa na luchungba lainga ki mayukta puthokpa charsit ama miyamang da puthoktuna utki charsit aduda pangthokadaiba Assam Assembly mikhala sigi mangoina na BJP ki lainga asigi mathakta marakya shiri APCC ki President Gogo na Priyanka Gandhi na Assam da lakpa asina Congress ki pangal hena kankhal halagani haiki MP Ricky Singh ko leikhidabadagi budget session yaithokre ngasidagi hawnaba thawang toramba Meghalaya gi budget session adu state asagi MP Ricky AJ Sikong manung matam chadana ngarang numidang waram leikhidabadagi yaithokre hairi budget session yaithokpagi wafamase Meghalaya gi CM Conrad K Sangmana Deputy Chief Minister Preston Tinsong ga tanaraba matungda laukthorkhibani Assembly Speaker na Chair Lauduna Business Advisory Committee ni from ama hayang pangtutuna budget session di oiba aroy Philip Lauraba yai hairi Silongi MP Ricky Singkong ngasi ngarang numidang waram Silonga na nalayba mafumamada futsal sanaringay da kangawda na lektarakibani numidang pung nipang minute ni fumangarom tarakpada MP Ricky Singkong Dr. Singal Laikidre haina lauktorakibani CM Conrad Sangmana nungaitaba phongdokhibaga loinana ngasidagi chayol anirongi mamangda Delhi-da MP Ricky ga Meghalaya development plan kaya gi matangda wari sanaki mafam aduda urakhiba aduna aroiba thengnaba oigani haiba thajarude mahaki thawaina taibong mapugi manakta ingna chikna lairuba oiresanu
Khasi amasung Janjai Hills ta leiba miyang gidamakta MP Ricky Singkona angamba thakta hona biram kibani mahak na manung matam chadana leikidaba asi state asi ki chawna mangjabani haiki PM Modi amasung opposition gi lichingba Rahul Gandhi na su MP Ricky Singkona leikidabada nungaitaba phongdoraki Board of Peace की मिफुंदा President Trump ना गजार $1 बिलियन कया तेंबांग पीरगरी लाउथोखरी United States की कोनों Washington द पांगथोकिबा Board of Peace की मिफुंदा President Donald Trump ना board असिदा $1 बिलियन तरा मतेंग पीरगनी हाइना लाउथोखरी यानलबे सेंट्रम सिंगसी गजा स्ट्रिप की दमकता ना होना संगत सागतपगी मतेंग ओइनेना बने Board of Peace यारिबा लेबाक मापन असि गजादा तंगाई फदबा थबक सिंग पाइखतबा मतेंग ओइनेनबा $1 बिलियन तरे थादनबगी थाजबसिंग थमकिबगा लोइनेना इंडोनेशिया मोरक्को काजाख्स्तान कोसोवो अमसुंग अल्बानियाना इंटरनेशनल स्टेबलाइजेशन फोर्स चा लेबाक सिंग असिगी लामी सिंग थादुना पैलेस्टाइनियन टेरिटरी ngak senbada achoba thodang lawgadari Kazakhstan Azerbaijan United Arab Emirates Morocco Bahrain Qatar Saudi Arabia amasung Kuwait na chingba leibak kaya na su gaja amuk hanna sagat sagatpagi sel gi mateng panggadari haina US President Donald Trump na phongdokri leibak sing asina sel gi mateng pigadariba asi gajada matam pumagi oina tangdu leitaba amasung anauba manglan amaga loinana sagat sagatpagi pandamni Israel na gajada chahi ani hena pak nihat ki lan chathakibada Palestinian territory asi mapung fana mang takibaga loinana masibu nahauna sengatpada $1 billion humjarom changani haina akhang ahisingna phongdokna kibani US President Donald Trump na gazada soknariba Israel gi lan asi lepnaribagi kun point plan gi manungchanna Egypt amasung Jordan su Palestinian territory gi police officers sing training pibagi thajabasu thamki Indonesia gi President Prabowo na ingtapagi thabak sing paikhatpada bateng oinina ba laibak adugi lami simi ni lising nipan gaza thar nabagi wafam sing lauktoki Kim Jong-un na Workers Party of Korea gi Party Congress hongdokri North Korea gi luchingba Kim Jong-un na lengak pariba Workers Party of Korea gi mapan shuba Congress hongdokri chahi manga khudingi yamna tangna pangthokpa WPK mapan shuba Congress asida ngaksen diplomacy amasung summit fakadhanbagi matangda maruoba thorang amaga lunana khana garori haina Korean Central News Agency na report tawrakri Mapan Shuba Congress asi North Korea gi konung Pyongyang da hudokhibaga loinana Congress aduda leibak adugi nuclear gi khulai sing semgat sagatpa amasung Seoul amadi United States ka marup papang oinina bagi matangda khanaba yai hainasu South Korea gi Yonhap News Agency na phongdokri Mapan Shuba Congress cha saruyariba North Korea gi luchingba Kim Jong-un na lengagliba Workers Party of Korea na leibak asigi summit lon fagadhanbada asamam yengbaga loinana leibak aduda leiriba miyang gi punsi mahing fagadhanduna leibak aduda leiriba miyang gi punsi bu hen afaba maike amada athuba matanda purakna ba honari haiki mapan shuba Congress na leibak asiga mari leinana China amasung Russia ga ngak senbagi lamda mateng pinabada natana lan gi khushu khulai leithok leisin tawnabagi matangda su kupna khana nainaki Northeast Window TV na sandokchari ba nong thuri pau pathok chaba matang asida losinjari mi yeng tabini ba pumna mapu abuka suhana
Manipur ke hanba neuro patients ke amatangairaba specialized hospital neuro emergency trauma net multi specialty hospital singjai mathak tongtham likai da hanuk chare hospital asna maruina BP stroke brain tumor lami ki kudong thiba spinal disc prolapse spinal tumor amadi migraine chingba layengli hospital asda neuro ki layeng bar changba afaba makal ki khusu khulai amadi machine marang kai de lei machina kokka mari lena ba tongan ba makal ki anaba sing ningtina layengli lamdam machida neurosurgeon yamna tangari maramna chingamadi arapa humdagi lakpa anaba sing neurosurgeon unana ba honabada awaba kya mayongdari machida sunatna matam tintana anaba layenguna maram oraga kudong thiba kya sumayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leitna anaba sing layengli hospital asida ataba mamalda layeng matanatna OPD general amadi ICU beds operation medicine x-ray amadi lab ka mai na basu ataba mamalda hangalli ngasi magdenshin biro amadi kudong saba sing silobi ho hena ku bamrol di damak hospital asigi telephone number 7005534166 natraga 8974572154 da pau phobirak pujagani Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinena yamjabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road da lengsin birau